SHIRUI Festival की Paomee CHATLUBA Paomee Shing Central Force na AYET APAN PIRAKPAGI Wathok LOIDRINGEI da Taraga Shuba Garwal Rifles na Paomee Shing Da Athingba Pirakpagi Anouba Wathok Amuk Thorakle Lamthabung Area Voluntary Association LOUBA Club na sinduna chahi asigi Bosem amasung Kosam na LOUBA Class 10 amasung 12 ke examination da singthaningai oiba maungda pass tawrakraba mai pakraba mahiroi sing ongpagi thoram amagi pau loba chatpada Paomee Shing adu Taraga Shuba Garwal Rifles ke personal singna Athingba pikibani hairi Kiramasigi matang dat Lamthabung Area Voluntary Association Secretary K. Susil na press Thadorpa video message amada mahagna hai Taraga Shuba Garwal Rifles na Chathakiba Thawong adu laibakthibani Makhoina Chathakiba Thawong adugidamak lale haina miyam khangna sengdorakadabani Irang asina maram oiraga puning wakhal leitadaba marakta mahiroi sing asina examination tharakhibani mahiroi sing asina pass tawrakpada khudol piduna puning thawgatnabagi pandamda pangthokpa thoram amagi pauloba lakiba Paomee Shing da Athingba Pirakpagida natana matam sangna detain tawraga camera fawba lauthok halaga check tawkhi thawong asi lavana akan mongda kandem tawi maram aduna thawong adu soikre lankre haina Taraga Shuba Garwal Rifles na miyam khangna sengdorakadabani haina su mahana makha tana phongdorakle Media ki isinaw sing lako matamda pagok sa ikay baza barricade asida 16 gawang rifle na checking tawego point asida media ki isinaw sing sahan kidaga matam sang details tawega thangbijiba basi karamba central processing ki manuga karamba agenda laibagino ngasi tumba saba khangdana media ki pauloba lawiba media ki isinaw sing bu nong tangdana pauloba Athingba Pirakpagi Karamba manuga karamba agenda laibagino mayam da sengdopi amadi tobu GPD lasina marag oyakanda wanaraba sunyang wanaraba lairesu tabi anang singda laipa phawng ngidaba lasina marag oyakanda lai bongdo ki marakta yang wana anang sing pass taw kadara taw ida haibigi ninna ba laiya marak asida pass taw ga sakha da yang chambak okku thaw amada media gi isinaw sing sangan kidaba amadi sangan kidaba marag oyakanda function ado mapung phan kidaba masih lagi tiga ni. Atau bagaimana tanda 16 gawan datang na waktu lang hanya sendok pada mana.